Total shutdown na miyam da saitheng mayok nariba si yenglaga handokpiu West Bengal Mikhl Leiriba matung ahenba forcing tharaklagani Govindas. Tonglawbigi misiga mari lainana lupsingna hojik chathariba total shutdown ki khongjang asi banasina miyamda chaitheng kaya mayok nariba si yenglaga handokpiu West Bengal da pangthokadoriba Mikhl asi Leiriba matungda West Bengal asida counter emergency expert jauna ahenba force kaya tharaklagani haina Chief Minister Secretariat ta pangthokiba paugi mifam amada Home Minister Govindas konthokjamna phongdokre mahakna makhata na haikibada tonglawbigi misig matangda JAC amasung victim ge family singaunaduna wari sanakiba aduda lona yadaba kara yawba adu natana ayamba demand singdi yanakrabani adubu victim family na yungi miyoi singa khanarukhige haina chatkhraga atopa demand ani hapsilaga bangi khongjang asi lauktorakibani lainga ka wari sanaki ba duda laikhidrabangang ani adugi apokpa mapa oinam mangal ngambana NIA na tronglawbi thaudoka mari leina chathari ba investigation gi progress adu kari tangkak yaurabage haibadu khangnaba mahak masa hauji BSF ta Leiriba madugi mahuta state force ta chanaba post ama pirage state force ta mahakna leirabadi progress sing adu khangbangam lagani mahaki loinabi nursoi hyriba dusu seta chanaba post ama pirage haina khangan khiba leirabani adubu imung manung khanaruge haina chatkhraga JAC masung lup kharaga pulaga bangi khongjang lauktorakiba si banasina maramoiraga miyam awaba kaya mayok nagadoriba si yenglaga handokpiu banna chaitheng pikadoriba si nomagi shu nomlaga chariba khaktanatana academician career singdasu achoba apanba ama pigadoribani lawmi singmi singdasu achoba chaitheng fangadoribani ngarang Imphal ukrul lambida thokiba thaudok adubusu lenga ki makedi ge kanba maongda condemn tawi thaudok adugi matangda tangkhun katam nauna pirakiba memorandum aduda yawkiba demand sing adu ayamba yanare thaudok adu NIA da sinaduna thikatnaba laikhidraba singi imung manungda lengakna pifam thokpa compensation gi sefam amadi soklaba sing adubu lengakna layengbada yanakre Churachandpurda April kunganithoida shutdown lauthokre Jomi Chief Association Jomi Youth Association Jomi Student Federation Central Village Defense Force amadi Jomi Mothers Association lagliba April kunithoigi ayuk pung 5 dagina nungtil pung 3 phawba Churachandpur district ta total shutdown lauthokre Khongjang asi Thalon Assembly Constituency gi mihudoiramba laikhidraba Bungjagil Bardegi misiga mari lainana sathaba khongjangni laikhidraba MLA asigi misi asiga chumba while pigadabani haina jomi gi lupsing asina taksinduna lakhibani khongjang changsilingai manungda Churachandpur district ta leiriba dukan sing lalol itika mari lainaba khudingmak Mahiloisang sing amadi office sing thonglon gadabani miyamgi oinasu makhal amatagi thorom siloidabani khongjang asida pharmacy sing water supply yauna makhal kudimaki service lab kadabani Churachandpur gi tipaimuk amadi guite road fauraga topa mafam da sathokasin tawrabasu numit asigi oina lepkani adubo anayeka mari lainaba ambulance service ti mathau tawba yagani asiguma ambulance service asi miyamna mangjawnana tharang togodabani shutdown asi mapung phana hiram kudingda pangthokani kanagumbana khongjang asigi mayokta leiraklabadi madu lumna lawgani medical emergency gi oinadi mari lainaba singda pau forokpa yagani hairi Su amasung Nanshuda Leiriba Kuki Militant sengna tangkul michamani hatkibagi thaudo akanba maongda condemn tawi lup manga ngarang nuntil Imphal ukrul lambigi TM Kasom Blesta ukrul-dagi Imphal tamna chatkiba gari singda su amasung Nanshuda Leiriba Militant sengni tingnaba singna afaba makhlgi khulai sizinaduna nomai kapsinduna miyoi ani hatkibagi thaudo adu amuko amwava kohar MSF amasung poirei leimarolda akanba maongda yaningdaba phongdorakli Lubasina Thadorakpa joint statement amana haribadi chahi kyadagi nungsi chanana hingminarakliba Manipurda khundaminariba furup singi nungsinabagi asetpa mari adu thadatnaba ngaihak laitana furup amaga onsinnaduna hatna sunaba yumkai kya mai thaluna manghan takhanba thogaliba amadi makhatana thaudok kya thoganaba siliba asi khudakta lepkadabani haukiba chahi 2012 gi May 3 da Hana sem saraba matungda su amasung Nansu militant sengna India lengak amasung Manipur lengak ka manaraga tampaki micham miyam sengda onsinduna
किबा तमथीबा अटैक अदु लेंगाकी मथोंग हुक्तबा थौसिलना थोहनखिबनि हाइबा ngasiदagi leibak miyamna फोंगना लाउनरी हौखिबा एप्रिल 8 की अयुक अंगनबदा ट्रोंगलावीदा पिकलिबा ngang anibu bom attack चेथदुना तमथीना हाटखिबा अदुगा अपोक्पी ममाबुना तमथीना सोगनखिबा थौदोक अदुगी मतुंगदा पेंडबा मियामना संगसिनखिबा खोंजंगदसु CRPF ना नोंमैना कापतुना मियोय अहुम हाटखिबा अमदी कयाना सोगनखिबा थौदोकसिंग असि इंडिया लेंगाकी थौसिलना ओहनखिबनि हाइना लवी लोक सभा प्राइम मिनिस्टर नरेंद्र मोदी बु मैजिक्सियानी हाइना राहुल करेमनखरे लोक सभा विमेन्स कोटा बिल की मतंग सथकिबा डिबेटर लीडर ऑफ ऑपोजिशन कांग्रेस के राहुल गांधी लेबाक पाइरिबा बीजेपी की लुसिंगबा प्राइम मिनिस्टर शु ओइरिबा नरेंद्र मोदी बु मैजिक्सियानी हाइना करेमनखरे बीजेपी न लुसिंगबा लेंगाकदुना विमेन कोटा बिल असि मकोइना पॉलिटिकल गोइबा कीबा लाकपदगी इलेक्टोरल की ओइबा लैंडस्केप अमा होंदोक होंजिन तौननबा लौखलकपा खोंथांगनि हाइना मराल सेकी लेंगाक पाइरिबा पार्टी बु इंडिया की पॉलिटिकल मैप होंदोकनबा होनाय हाइरी मखोइना खुदुम चंदुना लैरिबा तोंगान तोंगानबा स्टेटसिंगदा तौनिंगबदा तौबा ngamlabasु बीजेपी अमदि चुंगसिनबा पार्टी सिंगना खुद थाबा ngamloidaba मफम कया लैरी असम अमसुंग जम्मू एंड कश्मीरदा होंगलक्लिबा फिबम सिंग असिगी मतंगदा फोंदोरदुना राहुल गांधीना मदुगा मानबा फिबम अमा कॉन्स्टिट्यूशनल अमेंडमेंट खुथांगदा होंदोकनबा सिलकपनी लेंगाक असिना बिल असि पास तौबा ngamloidabagi फिबम अमा उरकपा असिना मैजिक्सियन अमना मियामदा मैजिक तौबदा महाकी कादर अदु फाबगा चप मानकी हाय महाकी कदर अदु फाबगा चप मानकी हाइना चांगदमनकी मोदीबु बालाकोट की मैजिक्सियन डिमोनिटाइजेशन की मैजिक्सियन अमसुंग सिंदूर की मैजिक्सियन हाइना पानकी लोइनना मैजिक्सियन असिगा ममिंग लैरबा बिजनेस की ओइबा अचौबा लुपसिंगसु पार्टनरशिप अमा लै हाइनासु मरासेकी राहुल की वाफम अदुना ट्रेजरी वेंस्टर चौबा खोइसाउनबा पोखनदुना यूनियन पार्लियामेंटरी मिनिस्टर किरण रिजिजुना राहुलना सिजिनरीबा लोन अदु मतिक चादे बालाकोट स्ट्राइक अमसुंग ऑपरेशन सिंदूर की मतंगदा सिजिनकीबा लोनसिंग अदु मिलिटरी अमसुंग लेबाग असिदा कार्यमनबा की मओंग अमा यावी मरमदुना महाक लाले हाइजगदबनि हाइना स्पीकर तक्सिनखी कुकी टेररिस्टसिंगना मैतैसिंगदा चथरिबा काहेनबा थौदोकसिंग कॉन्स्टिट्यूशन स्टेटता पीरिबा शक्तिगी मनुंगदा मरु फंगना मुथकदबनि MPDF हौखिबा चही 2019 गी मे अहुमदगी ngasi faubada leiriba leibak ngaklon asida square kilometer 19 ga chahunga kun tareta ningkha tamna maitai chatpa yaroi haina kuki khulai paiba terrorist kharana chathariba thong asi constitution of india na state government ta piriba leibak ngaklon gi sakti gi manung da maru fangna muthatuna maitai sing the constitution ga article 21 protection of life and personal liberty mapung fana phangan biu tonglawi da thokiba thodok sing manipur gi mafam amata da makhata na thokna ba manipur lengang na kanba thabak lokhat piu haina manipur people's democratic front ke secretary sapam samungongna ngasi press club ta pangthokiba paugi mafam amada phongdokre mahakna makhata na haikibada tonglawi da thokiba thodok aduga mari lenena lenga ki maikaidigi kuki terrorist sing adugi mathakta bharatiya naya sanhita 2023 gi makhada chapcha ba action lokhatfam thoi thodok adubu yaningda wa phongdoktuna Sangsin ki bamyam ki khongjang da CRPF na nongmaina kaptuna miyoi ahum hat ki badu kaya amana sogan ki badu akan bamong da condemn tawi amasung thamoi sokna awa phongdorakle misam da nongmai onsinduna kapna ba order tawriba security personnel singi mathakta Ministry of Home Affairs na Army Act 1950 ki makada General Marshal da Court of Inquiry tawguna life imprisonment amda dragana sibagi cherak pifam thoi India gi home Minister Nadi India dagi terrorist amasung terrorism asi maru fangna muthatkani hairi adubu Manipur da kuki khulai paiba singna pikliba angang yauna misam miam hanjin haliba si terrorist natraga terrorism natrabra Constitution of India gi article 342 clause 1 clause 2 gi piriba schedule type on bagi hakpu furup ama piba yaroi haiba gi hak Constitution of India gi leiba article 1 by 395 schedule 1 by 12 ta yaurbra law and order haiba Constitution of India gi 7 schedule list 2 gi item number 1 by
66 फाउबगी मनुंगदा लेरिबा आइटमसिंगी मनुंग चनबा अमनि हाइबसी इंडिया गवर्नमेंट अमसुंग Manipur government na khangadabani state government na su 7 schedule gi state list piriba item sing adu state government na mathau oina pangthokpada constitution na piba state government amadi fundamental right ni haiba si khangna lenga kadabani Nupi cadre ama yauna Jharkhand da Maoist Mari Security Force na Kaptuna Hatkhre achoba operation ama oina Jharkhand gi Satra Hyriba Road Security Force na nupi cadre ama yauna Maoist Mari Akanba nongmai kapna raba matung Hatkhre thodog adu ngarang ayuk thokhibani sikhiba Maoist sing adugi manungda lupa lakh 35 gi sel gi mana puba sahadio Mahato yauri loina nupi Maoist Natasha Kaubi amasu nongmai kapada duda sikhibagi Marigi manungda amma oiri Satragi Superintendent of Police Samita Kumar Angrawal na Maoist Mari hatkibagi pau confirm taraklabasu makoigi masak maming singa do official oiba maongda identification process loiraba matungda pungdurakani haiki Jharkhand Police ki source ki matung inna phungdorok padadi Maoist Mari hatkiba mafam madudagi AK-47 rifle ani phangbangam ki intelligence ki pau amada yumpham moiraga Hazaribagh Police na Chatra Police amadi CRPF ki Cobra Commander Shingyapun team amana operation ama chathabada Maoist Mari adu hatpangam kibani Sahadio Mahato Budadev amasung nupi Maoist Natasha yawi haina masak maming tak thok taba senior police officer amana phungdora kibani pau amagi matungina Sahadio Mahato na mahaki khongloi singa loinana Hyriba ki paring da leiriba Keradari Umangi mafam sing adu faugna chakadori haiba pau fangbadagi achauba operation amdu chathakibani Maoist sing aduga police team ga hakthengna nongmai kapnaki maduda troops sing aduna khudakta makoigi oiba position laguna khud hanbada pung kaya nongmai kapna raba matung Maoist Mari du mafam maduda hatkibani matam kuina dagi Sahadio Mahatona Satra Hyriba amasung Latehar-gi border-gi mafamsing aduda active oina thabak torambani makhoi hatkibadagi Hyriba district asi Maoist na sohalamba area singni hairamba adu lauthokpa yare haina thajanari athubada Hyriba district adu Naxals free district ni haina lauthokpagi tanza ama lakli Helicopter kaibada mini pan sikre Indonesia gi Ronio ithatta palm oil pambi sing thaba mafam sing gi marakta paikeba helicopter ama crash tawbada maduda tongkhiba mioi ni pan sikre haina pawgi so sing na hairi US Ace-130 helicopter adu West Kalimantan province ki Melawi district ta paikhatkibani minute manga gi matungda paw fauna bangam ki de amasung aircraft adu Sekadau district ki Asukpa jungle da crash tawkri helicopter adu Kuburaya district ki palm oil plus station tamna paikibani hairi rescuer shingi crew member ani amasung passenger taru ki haksang sing recover tawkre lakhidaba singi manungda amadi Malaysia machani hairi Anaba puraga lakpa ambulance driver RAF firstnet na fukre Tronglaubi thaudoki mayokta khurai lamlong yakoibada leiba maira paibi singna tha asigi Taraga tareki numidang sathakiba maira rally security force ka mungnaba tholakpadagi miyam laksinaba honabada security force na tear gas cell kaya kapkhre khongjang kaya asok apan yahongnakre Tonglawi thodoki mayokta All Manipur United Clubs Organization amuko Manipur Student Federation MSF poirei lemaron maira paibi punba Manipur All Manipur Women Voluntary Association Amadi Committee on Human Rights Kohar gi mijeng makhada changsiliba khongjang asigi saruk ama oina rally adu chatkibani maira rally adu da saruk yakhiba masing yablaba miyamna long live Manipur ekhoi ningtamna hingadabani go back central force ekhoi gi leibak ekhoi na ngakadabani haiba kholaw kya lawkhi miyam adu Khurai lamlonggi traffic point security force ki masing yamlaba personnel singna thatuna thamki Khurai lamlongda khongjang loi singna kholaw kya laukna leiringai talak aduda police ki makai degi barricade ki manungda jangsilaktanaba khangan khibaga loyana karigumba henjilaklabadi lathi charge tawgani haina mangjongna khangan ki maduda khongjang loi amadi security force ani ki marakta ngaihak mongna bathoki miyamna rally adu makhata na chatna bahonarapadagi madu laksinaba security force ki makai degi tiar gas amadi bomb na chingba kaya kapa horaki mo bomb na chingba kaya
ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯈꯣꯡꯖꯪꯂꯣꯏ ꯀꯌꯥ ꯁꯣꯛꯄꯟ ꯌꯥꯎꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯝꯂꯣꯡ ꯕꯖꯥꯔꯗꯒꯤ ꯆꯨꯡꯈꯥꯝ ꯁꯣꯕꯤꯇꯥ ꯆꯍꯤ 94 ꯑꯃꯁꯨꯡ ꯈꯨꯔꯥꯏ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯔꯥꯝꯕꯝ ꯖꯃꯨꯅꯥ ꯆꯍꯤ 42 ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯇꯝꯅ ꯅꯨꯡ ꯊꯣꯝꯕ ꯑꯃꯗꯤ ꯅꯥꯎꯔꯤ ꯃꯔꯨ ꯀꯌꯥ ꯀꯥꯞꯇꯨꯅ ꯈꯨꯠ ꯍꯟꯈꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯋꯥꯕ ꯑꯣꯏꯈꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯂꯥꯛꯄ ꯃꯥꯏꯀꯩꯒꯤ ꯂꯝꯕꯤꯗ ꯃꯩ ꯊꯥꯗꯨꯅ ꯊꯠꯂꯒ ꯊꯝꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯅꯥꯕ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃ ꯈꯨꯔꯥꯏ ꯌꯧꯔꯛꯄꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAF ꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯑꯅꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯐꯨꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯈꯨꯠ ꯑꯃꯗꯤ ꯃꯥꯏꯒꯤ ꯁꯔꯨꯛꯇ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ ꯍꯥꯏꯔꯤ